ꯃꯌꯥꯝꯗꯩꯅ ꯉꯔꯥꯡ ꯍꯧꯖꯤꯛꯁꯦ ꯚꯨꯠꯀꯤ ꯃꯔꯝꯗ ꯑꯣꯏꯕ ꯋꯥꯅꯦ ꯚꯨꯠꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯆꯩꯅ ꯂꯩꯔꯒ ꯂꯤꯛꯂꯤꯅꯦ ꯉꯝꯅꯦ ꯃꯤꯠꯂꯨꯛꯅꯦ ꯇꯧꯔꯒ ꯊꯥꯅꯔꯤꯕ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯁꯤꯒ ꯀꯦꯟꯗꯜꯁꯤꯒ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤꯅ ꯑꯔꯤꯕ ꯃꯇꯝꯗ ꯀꯔꯤꯅ ꯊꯥꯔꯝꯕꯒꯦ ꯀꯔꯤꯅ ꯊꯥꯜꯂꯝꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯍꯪꯖꯈꯤꯕꯅꯤ ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯉꯁꯤ ꯄꯤꯖꯔꯒꯦ ꯃꯗꯨ ꯑꯔꯤꯕ ꯃꯇꯝꯗ ꯏꯛꯏ ꯍꯥꯏꯅ ꯈꯪꯅꯕ ꯑꯃ ꯂꯩ ꯏꯛꯏꯁꯤ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦ ꯏꯛꯏ ꯍꯥꯏꯅ ꯈꯪꯅꯕ ꯑꯃ ꯂꯩ ꯏꯛꯏꯗꯨ ꯇꯧꯔꯒ ꯂꯝꯕꯤꯗ ꯊꯥꯔꯒ ꯃꯩꯔꯥꯅ ꯎꯆꯥꯟ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯝꯕꯤ ꯑꯃ ꯂꯩ ꯃꯗꯨꯗꯨ ꯌꯥꯜꯂꯒ ꯀꯪꯍꯜꯂꯒ ꯐꯖꯅ ꯌꯥꯜꯂꯕ ꯃꯇꯨꯡꯗ ꯄꯥꯝꯕꯤꯗ ꯇꯧꯔꯒ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯜꯂꯝꯃꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯗ ꯈꯣꯡꯗꯥꯔꯛꯂꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯊꯥꯜꯂꯝꯃꯦ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯔꯤꯕ ꯏꯝꯐꯥꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯏꯝꯐꯥꯜꯒꯤ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯕꯖꯥꯔ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯆꯥꯎꯔꯕ ꯁꯪꯂꯦꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯨꯟꯐꯝꯁꯨ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯑꯅꯤꯈꯛꯀꯤ ꯃꯃꯤꯡ ꯑꯊꯧꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯊꯧꯕ ꯑꯅꯤꯈꯛꯀꯤ ꯃꯃꯤꯡ ꯂꯧꯔꯒ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯗ ꯊꯣꯟꯈꯤ ꯃꯈꯣꯏꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯖꯒꯦ ꯉꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯪꯖꯔꯛꯑꯦ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯕꯖꯥꯔ ꯏꯃꯥ ꯀꯩꯊꯦꯜ ꯑꯅꯤ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯂꯩ ꯃꯈꯣꯏ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯊꯥꯏꯅꯒꯤ ꯑꯊꯧꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤꯈꯛꯇꯪꯒꯤ ꯃꯃꯤꯡꯅꯦ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯗꯨꯒ ꯃꯣꯏ ꯑꯊꯧꯕ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯂꯧꯔꯒ ꯏꯃꯥ ꯀꯩꯊꯦꯜꯗ ꯊꯣꯜꯂꯦ ꯏꯃꯥ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯊꯣꯜꯂꯤꯕ ꯃꯃꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯖꯒꯦ